Hayeng July gi tang ani 2018 da Khetri Bengal awang khulda leiriba abui masajid aduga Manipur lengak ki school amsung khunja singbu yung kai thurepana singba yauna tathokpagi yam thauramama abui yam achouba security gi heavy deployment amaga loinana chathananaba thorang tobirakpa ase masi all Manipur Muslim organizations coordinating committee amasung aikoi constituent organization singi maikai dagi masi yamna ngakpa ama aikoi faujabaga loinana yamna strongest term da aikoi condemn toy loinana asigumba thawong asina haukiba April gi tang 10 amasung 13 da issue asigi matangda Manipur masa kumba aikoi mass protest with total shutdown aikoi tawjabaga loinana Manipur lengak ka punna phaminaraba matungda urakhiba yanaba adu akoi thawai bidre amasung ikai khumna bidre loinana adugumba thajaba ngaktaba adugumba thawong ase masi all Manipur Muslim organizations coordinating committee ama kokna amasung aikoi constituent organization singna akoi yamna strongest term da akoi condemn tawjabaga loinana asigumba thawong asigi mayokta akoi Imphal East district sinma thungna nasi hing nongyai matung pung amadagi hauraga akoi mathangi numit hayengi nongyai matung pung ama fawba akoi mass protest with total shutdown akoi tawjagani sigumba Imphal East district sinba thungna tawjagadoriba mass protest with total shutdown asida akoi Imphal East district ta leibiriba miyam maruaina Khetrigao area da leibiriba miyamna thokpiduna lengaki asiguma minungsi yaudaba yamna thajadaba thajaba ngaktaba siguma thawungsing asigi mayokta chapchana protest tawinanabagi damakta all Manipur Muslim organizations coordinating committee amoko amasung constituent organizations sing maikai dagi noluksabaga loinana miyamda apil tawjari aduga loinana sanction jagadoriba aikoi khongjang asigi manungda maruwaina aikoi essential service sing ana layeng amadi tangai phadaba deba karma ka mari leinaba hiram sing koi komthok jagani tingbal leijaroi loinana sanction gadoriba khongjang asida tongan ba section gi miyamna amato oiba wakhallonda asingba khongjang asibu cooperation pibinanaba amsung sharu gabinanaba gi damakta roibo oina miyamda apil tawjari